Matamgi Manipuri Wari channel asibu tabiriba khwaipom namakpu taramna okjari. Ngasi sumahau sangom Kokchakpi Nungshibi kungataruk suba tangkak amo putuna lakjari. Punna taminarasi. Ibohal phone da hairakliba wado nokfet tawrakladuna phamlambadagi hawgalaklaga khara chathoklaga tumin noklakpa duda ibem halde mapuroibagi mataw aduda ngakli. Ngahan kay tawdaba matawni adubu ngasidi irang khara kare. Paniyam ahal oirabaso kalak khamanbadi adumak tawribani hawnasani miyoibagi. Ibem hal wakal muna khalli. Karino ngasi mana tawrisibo nok tanaga wari ga sarine hanu thangsida. Magi maong aduda sawningna phamlambadagi lepkhalaklaga. Maiba Ibohal kauribadu kumbadi lairadana tadaba saduna wari kanna sanari. Hoi thage chiksena chenogo. Phone da hairakliba wadudi khangudrabanina ibem hal sawningna Kanagano wari sanaidubo hanu thangsida. Kanagano wari sanaidubo hanu thangsida. Phone do haifet khumjilaga magi nupida mung ansalakladuna. Mama nang shidi on thok na nungai kidida ha. Tumin lew heng hakta kaidorgen he nangbo. Phone do da muk ansaladuna. Bhare thamage. Magi address e tharage ko. Ibohal nok tena Mamay do phone do thamkre. Haifet magi nupida yenglakpada makhwanga metlaga sawna leiramba duda. Mama, kari tawre? Mama kari tawre de kaino? Ha, kaino ba? Phone daga wari ga sanaradana. Semlebe ensang do laktana thamlamlaga dari da family. Masak suktoklaga ibohal sunoklaga magi nupi ke manakta changsila e. Mama, Aina I say, tata kumi. Ibem hal sawningna. Taroi, kaido wai tadoino. Hanu thangsida, kana mo koidino haiwanida. Ai ipam da thelo ai siniko. Karino ne hai, magi mathong maram khangdebise amuk hauredo. Ho, aina hujik wari sanarido. Ngahamok aikhoi bungo hangen haiba nupi machado aduduni. Ibem hal ngakna. Ha, kariyeba. Kari mo hairaino. Aikhoi bungogi number biro oye. Magi address leifam taklo na hairaini. Aina hujikpo kaidagi nupi amu koi kitoino lum kitoino ba. Icha pa khanglei sabi pharakan sida. Masidine ngopchet nabi oina hek tawrodana. Kanana khangjani gene. Aidi thainagi tawngambido adu oiraboi ningore. Masidine hei. Mama noigi wakhal sidi bako. Thaina su phone su paidana karino ne hei onthok ba adu moiba nupi macha dubu masaka phajabra kamai tawge ngahan thingnaba duda phajayena hairi dudi adu aise mapani haidabani ko hairabadi ikaini na hoi adu akhoi bungodadi haikraba numidangi matamne imong manunggi thapak loiraduna langlen makhoigi kana changsilai Thoiba mathasa na phamduna ungduna leiramliba mataw aduda tapna phamzilai. Kari tawrage moiba? Mama, ai say mathayam sarin he. Kari mathasarage hekta haibiyo. Aingi janapi ai masay karam na tawnya. Ai magi khanbada mathayam na say. Ado ising glass amta puro chalo. Langlen makhoigi ka duda leiriba filter adudagi ising yaraduna piri. Thoimbaso ising du thakladuna makhutna mamai mamitto haifet nan tharaga. Maiba, kaithoba yaurage. Itaw siamgi machanupa do aikhoigi empty ohelidana. Ado nachanupi yaimuna muk tanthokre. Wahi aduta badangakna mama oimbiduna. Kaigino aduba? Karam tawni adude. Ai sunahandi gadana kaino di khara haikre. Phare moiba tathoki baduna so. Maduge ngangdo miting na yingama kaino mai tawi. Ai su khangin he adubudi.
ꯑꯗꯨꯗ ꯀꯝꯄꯅꯤ ꯑꯃ ꯂꯩꯔꯗꯤ ꯑꯦꯝꯗꯤ ꯂꯩꯇ꯭ꯔꯗꯤ ꯀꯔꯝꯅ ꯀꯝꯄꯅꯤꯗꯣ ꯆꯂꯥꯏꯒꯅꯤ? ꯑꯩ ꯍꯥꯏꯔ ꯏꯁꯥꯁꯦ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯊꯣꯏꯕ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯀꯥꯡꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ꯫ ꯃꯆꯥꯅꯨꯄꯤꯁꯤꯡꯒꯤ ꯀꯥꯡꯒꯤ ꯊꯣꯡꯗꯣ ꯊꯤꯜꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯇꯨꯝꯃꯝꯗ꯭ꯔꯤ꯫ ꯑꯕꯦꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ꯫ ꯕꯥ, ꯀꯔꯤ ꯂꯩꯔꯒꯦ? ꯅꯆꯦ ꯌꯥꯏꯗꯤ ꯇꯨꯝꯈ꯭ꯔꯕꯣ? ꯇꯨꯝꯗ꯭ꯔꯤꯌꯦ ꯕꯕꯥ꯫ ꯀꯥꯡꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯊꯣꯏꯕꯤꯁꯅꯥ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯊꯣꯛꯂꯛꯏ꯫ ꯕꯕꯥ, ꯀꯔꯤ ꯇꯧꯔꯒꯦ? ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤꯕꯣ? ꯇꯨꯝꯗ꯭ꯔꯤ꯫ ꯐꯝꯃꯨ ꯐꯝꯃꯨ, ꯁꯤꯗ ꯋꯥ ꯈꯔ ꯈꯟꯅꯁꯤ꯫ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯂꯗꯨꯅ, ꯕꯥ, ꯀꯩ ꯋꯥꯅꯣ ꯕꯥ? ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯦꯝꯗꯤ ꯕꯣꯔꯤꯁꯇꯨꯕꯨ ꯇꯥꯟꯊꯣꯛꯏꯅ ꯍꯥꯏꯁꯦ? ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯕꯕꯥ꯫ ꯕꯕꯥ, ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦ꯫ ꯃꯤ ꯎꯁꯤꯠꯇꯕꯗ ꯅꯠꯇꯅ ꯃꯊꯧ ꯃꯁꯛ ꯈꯪꯗꯦ꯫ ꯊꯕꯛ ꯑꯃꯠꯇ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯅ ꯇꯧꯗꯦ꯫ ꯀꯔꯝꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯝꯄꯅꯤꯁꯦ ꯔꯟ ꯇꯧꯅꯤ? ꯑꯗꯨꯕꯨ ꯐꯖꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯃꯆꯥꯅ ꯇꯧꯔꯤꯗꯨꯗꯤ ꯈꯪꯗꯦ, ꯑꯗꯨꯒ ꯃꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯉꯍꯥꯟꯒ ꯀꯣꯜꯒ ꯇꯧꯔꯛꯂꯝꯃꯤꯅꯦꯍꯦ꯫ ꯑꯩꯁꯨ ꯏ ꯀꯥꯗꯅ ꯋꯥ ꯈꯔꯗꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯕꯕꯥꯅ ꯑꯗꯨ ꯍꯥꯏꯈ꯭ꯔꯤꯗꯣ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯕꯥ, ꯕꯣꯔꯤꯁꯁꯦ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯐꯣꯟꯗ ꯋꯥꯔꯤ ꯑꯗꯨꯃꯨꯛ ꯁꯥꯟꯅꯗꯅ ꯂꯩ꯫ ꯕꯕꯥꯅ ꯑꯗꯨ ꯍꯥꯏꯈ꯭ꯔꯤꯕꯗꯣ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯃꯥ ꯊꯕꯛ ꯃꯐꯝꯗ ꯊꯕꯛ ꯁꯨꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔ ꯀꯣꯜ ꯋꯥꯔꯤ ꯇꯧꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈꯤꯅꯤ, ꯑꯗꯨꯒ ꯃꯁꯥꯗ ꯅꯥꯄꯜ ꯑꯃꯁꯨ ꯀꯥꯖꯩ꯫ ꯑꯗꯨꯅ ꯑꯩ ꯇꯜꯂꯦ꯫ ꯃꯇꯝ ꯈꯔꯗꯤ ꯑꯦꯝꯗꯤꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯇꯧꯒꯅꯤ, ꯑꯗꯨꯒ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯊꯤꯒꯅꯤ꯫ ꯕꯕꯥ, ꯑꯩ ꯂꯩꯔꯤ꯫ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯁꯦ ꯄꯨꯛꯆꯦꯜꯁꯨ ꯀꯌꯥ ꯐꯠꯇꯦ꯫ ꯑꯗꯣ ꯏꯕꯦꯝꯃ, ꯏꯄꯥꯁꯦ ꯃꯊꯥ ꯁꯥꯏꯅꯦꯍꯦ꯫ ꯕꯕꯥ, ꯑꯗꯨꯒꯤꯗꯤ ꯃꯊꯥꯁꯨ ꯁꯥꯕꯤꯒꯅꯨ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯁꯤ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯎꯠꯁꯦ꯫ ꯅꯨꯄꯤꯅ ꯁꯤ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪꯗꯤ ꯎꯠꯅꯤꯡꯉꯤ꯫ ꯅꯨꯄꯥꯒꯤ ꯃꯈꯥꯗ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯃꯗꯨꯒꯤ ꯆꯠꯅꯕꯤꯗꯣ ꯂꯩꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛ꯫ ꯅꯨꯄꯥ ꯃꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯊꯕꯛ ꯀꯌꯥ ꯅꯨꯄꯤ ꯑꯩꯈꯣꯏꯅꯁꯨ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯊꯣꯏꯕ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯒꯤ ꯃꯑꯣꯡ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯤꯡꯗ ꯃꯃꯤ ꯑꯃꯠꯇ ꯂꯩꯇꯕꯁꯤꯗ ꯃꯥꯅꯁꯨ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯥꯁꯤꯡꯁꯨ ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯖꯔꯣ꯫ ꯊꯦꯡꯉꯦꯀꯣ, ꯕꯕꯥꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯏ ꯕꯕꯥ, ꯄꯣꯊꯥꯕꯤꯔꯨꯔꯣ꯫ ꯃꯇꯝ ꯃꯥꯅꯗꯤ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯔꯝꯗꯅ ꯑꯗꯨꯛ ꯍꯧꯈ꯭ꯔꯦ ꯊꯥ ꯈꯔ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯂꯩꯁꯅꯥ ꯃꯃꯥꯡꯗ ꯎꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯎꯁꯨ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯂꯩꯁꯅꯥ ꯊꯦꯡꯅꯗꯅꯕ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯄ ꯍꯧꯔꯦ꯫ ꯂꯩꯁꯅꯥꯗꯤ ꯆꯤꯡꯂꯦꯝꯕꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯀꯣꯜ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯛꯂꯤ, ꯃꯦꯁꯦꯖ ꯀꯌꯥ ꯑꯃꯁꯨ ꯊꯥꯏ, ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯗꯤ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯄꯤꯕꯤꯔꯛꯇꯦ꯫ ꯂꯩꯁꯅꯥ ꯍꯧꯖꯤꯛ ꯈꯛꯇ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯆꯤꯡꯂꯦꯝꯕꯕꯨ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ 3-4 ꯈꯪꯅꯔꯛꯄ ꯑꯁꯤꯗ ꯂꯩꯁꯅꯥꯗ ꯃꯥꯒꯤ ꯂꯩꯐꯝ ꯍꯥꯏꯗꯣꯛꯇꯦ꯫ ꯂꯩꯁꯅꯥ ꯖꯣꯁꯇ ꯑꯃꯨꯛ ꯃꯦꯁꯦꯖ ꯊꯥꯔꯛꯏ꯫ ꯍꯥꯏ, ꯍꯜꯂꯣ, ꯆꯤꯡꯂꯦꯝꯕꯒ ꯎꯅꯕ꯭ꯔꯣ? ꯃꯥꯒ ꯊꯦꯡꯅꯕ꯭ꯔꯣ? ꯀꯔꯤ ꯇꯧꯔꯒꯦ? ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯕ ꯀꯨꯏꯔꯦ, ꯑꯗꯨꯒꯤꯅꯦ꯫ ꯑꯩꯁꯨ ꯈꯪꯗꯦ, ꯑꯗꯨꯗꯤ ꯃꯥꯒ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯖꯣꯁꯀ ꯆꯤꯡꯂꯦꯝꯕꯒ ꯃꯈꯣꯏ ꯑꯅꯤ ꯁꯨꯇꯤꯒ ꯑꯣꯏꯕꯗꯨꯗ ꯃꯈꯣꯏꯒꯤ ꯔꯦꯟꯠ ꯑꯗꯨꯗ ꯂꯩꯔꯤꯕꯅꯤ꯫ ꯆꯅꯨꯗꯤ ꯑꯕꯦꯅ ꯂꯧꯕ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯖꯣꯁ ꯆꯤꯡꯂꯦꯝꯕꯗ ꯌꯦꯡꯂꯛꯂꯒ, ꯑꯣꯏ, ꯅꯣꯏ ꯅꯨꯄꯤꯁꯦ ꯃꯦꯁꯦꯖ ꯊꯥꯔꯛꯏ꯫ ꯆꯤꯡꯂꯦꯝꯕ ꯊꯋꯥ ꯁꯥꯗꯅ ꯒꯦꯝ ꯁꯥꯟꯅꯗꯨꯅ, ꯀꯅꯥꯒꯤ ꯅꯨꯄꯤꯅꯣ ꯍꯥꯏꯁꯦ? ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯅ? ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯍꯣ, ꯅꯣꯏꯒꯤ ꯂꯩꯁꯅꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯥꯟꯕꯤꯗꯣ, ꯑꯗꯨꯗꯣ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ ꯍꯥꯏꯕ꯫ ꯀꯥꯏꯗ ꯊꯥꯔꯛꯀꯦ? ꯃꯦꯁꯦꯟꯖꯔꯗ꯫ ꯀꯩ ꯍꯥꯏꯔꯛꯂꯤꯅꯣ? ꯅꯪꯒ ꯄꯨꯟꯕ꯭ꯔꯥꯅ ꯍꯪꯉꯛꯏꯅꯦ꯫ ꯄꯨꯟꯗꯦ ꯍꯥꯏꯀꯣ? ꯅꯪꯒꯤ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯛꯑꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦꯅꯦꯍꯦ꯫ ꯅꯪ ꯃꯉꯣꯟꯗ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯗ꯭ꯔꯣ? ꯆꯤꯡꯂꯦꯝꯕ ꯑꯗꯨꯃꯛ ꯊꯋꯥ ꯁꯥꯗꯅ, ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯏꯅꯣ? ꯄꯤꯔꯨꯅꯨ꯫ ꯃꯇꯥ ꯑꯃꯅꯤꯅꯦ ꯁꯤꯗꯤ꯫ ꯅꯨꯄꯤꯗꯣ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ, ꯑꯗꯨꯅ ꯑꯩ ꯂꯩꯐꯝ ꯍꯥꯏꯗ꯭ꯔꯤꯅꯦ꯫ ꯍꯥꯏꯔꯗꯤ ꯅꯨꯄꯤ ꯃꯌꯥꯝꯗꯨꯅ ꯂꯥꯛꯂꯒ ꯙꯔꯅꯥ ꯇꯧꯔꯣꯏꯗ꯭ꯔꯣ ꯑꯩꯒꯤ ꯂꯩꯐꯝꯁꯤꯗ?
ꯑꯩꯒꯤ ꯂꯩꯐꯝ ꯇꯥꯛꯀꯗꯕ ꯃꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯌꯥꯅꯤꯡꯕ ꯃꯤꯗꯣ ꯑꯗꯨ ꯈꯛꯇꯗ ꯁꯤꯗ ꯄꯨꯔꯛꯀꯅꯤ. ꯅꯪꯅ ꯄꯥꯝꯃꯤꯕ ꯅꯨꯄꯤꯁꯤꯅ ꯀꯔꯝꯕꯅꯣ ꯑꯗꯨꯗꯤ? ꯑꯗꯨꯕꯨ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯑꯗꯨ ꯑꯗꯥ ꯈꯪꯗꯦ. ꯂꯩꯁꯅꯥꯗꯣ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯃꯦꯁꯦꯖ ꯊꯥꯔꯛꯇꯅꯕ ꯍꯥꯏꯈꯣ. ꯍꯣꯏ ꯍꯣꯏ ꯍꯥꯏꯒꯦ. ꯅꯅꯥꯏ ꯐꯅꯕ ꯑꯗꯨꯝ ꯇꯧꯖꯒꯦꯀꯣ. ꯎꯐ ꯌꯥꯔꯦ ꯀꯩꯝꯇ ꯍꯥꯏꯔꯨꯔꯅꯨ. ꯏꯀꯥꯏ ꯌꯥꯝ ꯈꯪꯗꯕꯅꯦ. ꯑꯗꯣ ꯑꯩ ꯍꯟꯗꯛ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯦ. ꯀꯥꯏꯗꯒꯤ ꯅꯨꯄꯤ? ꯅꯝꯕꯣꯜꯗꯒꯤꯅꯦ. ꯑꯗꯨꯅ ꯀꯔꯤ? ꯀꯃꯥꯏꯅ ꯈꯪꯅꯩꯅꯣ? ꯑꯩꯖꯤꯗꯒꯤ ꯈꯪꯅꯩꯅꯦ. ꯑꯗꯨꯗꯤ ꯅꯪꯒꯤ ꯊꯃꯣꯏꯅ ꯌꯥꯔꯕ꯭ꯔꯣ? ꯀꯥꯏꯗꯒꯤꯅꯣꯗ ꯑꯃꯠꯇ ꯌꯥꯗꯦ. ꯅꯪꯅ ꯄꯥꯝꯃꯤꯕ ꯅꯨꯄꯤꯁꯦ ꯀꯔꯝꯕꯅꯣ ꯍꯥ? ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯗꯣ ꯄꯣꯛꯇ꯭ꯔꯤ. ꯏꯕꯨꯡꯉꯣ ꯑꯣꯏꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯅꯪ ꯑꯣꯏꯔꯣꯏꯀꯣ. ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯤ ꯄꯣꯛꯄ ꯉꯥꯏꯔꯤꯉꯩꯗꯅꯦ ꯍꯅꯨꯕꯅ ꯍꯥꯜꯂꯅꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯀꯥꯟꯗ. ꯍꯅꯨꯔꯁꯨ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯕꯨ ꯂꯥꯛꯂꯗꯤ ꯐꯪꯕꯨ ꯐꯪꯂꯗꯤ ꯑꯗꯨꯝ ꯂꯧꯔꯅꯤ ꯍꯥꯏꯔꯤꯌꯦ. ꯋꯥꯊꯤꯗꯣ ꯇꯧꯅꯨ ꯈꯪꯅꯕ꯭ꯔꯥ? ꯌꯨꯝ ꯀꯩ ꯄꯥꯟꯅꯕ ꯇꯧꯁꯦ. ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯒ ꯅꯪ ꯀꯩꯗꯧꯗꯣꯔꯤꯒꯦ? ꯍꯣ ꯑꯩ ꯑꯃꯨꯛ ꯄꯥꯟꯒꯦ. ꯅꯪ ꯄꯥꯟꯗ꯭ꯔꯗꯤ ꯑꯩ ꯄꯥꯟꯕ ꯌꯥꯔꯣꯏꯌꯦ. ꯒ꯭ꯌꯥꯟ ꯇꯥꯎꯏꯕ ꯏꯕꯨꯡꯉꯣ. ꯌꯦꯡꯉꯣ ꯑꯃꯔꯁꯨ ꯃꯊꯪ ꯇꯥꯗꯧ ꯃꯥꯜꯂꯤ ꯍꯥꯏ. ꯇꯣꯝꯊꯤꯟ ꯐꯪꯉꯦ ꯍꯅꯤꯃꯨꯟ ꯆꯠꯈ꯭ꯔꯦ. ꯁꯤꯗꯤ ꯏꯀꯥꯏꯕꯒꯤ ꯁꯤꯡꯂꯤ ꯇꯠꯂꯝꯅꯤꯅ. ꯍꯩ ꯆꯥꯡꯗ ꯂꯩꯈꯣꯀꯣ ꯆꯥꯡꯗ. ꯅꯠꯇ꯭ꯔꯗꯤꯕ ꯅꯞꯁꯤꯜꯂꯛꯀꯅꯤ. ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ. ꯌꯥꯝ ꯂꯥꯡꯒꯅꯨ. ꯅꯨꯡꯊꯤꯜꯒ ꯇꯨꯝꯗ ꯀꯨꯏꯔꯦ. ꯆꯤꯡꯂꯦꯝꯕ ꯒꯦꯝꯗꯣ ꯂꯣꯏꯁꯤꯜꯂꯗꯨꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯝꯈ꯭ꯔꯦ. ꯍꯩ ꯑꯝꯇ ꯍꯧꯒꯠꯂꯣꯃꯦ. ꯀꯩꯅꯣꯃꯦ ꯑꯗꯨꯝ ꯍꯥꯏꯔꯣ. ꯅꯪ ꯍꯟꯗꯛ ꯖꯤꯝ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯑꯩ ꯑꯌꯨꯛꯇ ꯑꯣꯏꯅ ꯁꯥꯟꯅꯔꯦ. ꯏꯚꯤꯅꯤꯡꯗ ꯀꯩꯗꯧꯔꯕ? ꯏꯚꯤꯅꯤꯡꯗ ꯊꯕꯛ ꯂꯩꯔꯕ? ꯀꯩ ꯊꯕꯛ? ꯌꯥꯔꯦ ꯇꯨꯝꯒꯦ ꯑꯝꯇ. ꯌꯥꯝ ꯍꯪꯂꯛꯂꯅꯨꯀꯣ. ꯅꯊꯧꯁꯨ ꯅꯠꯇꯅ ꯅꯪꯁꯨ ꯇꯨꯝꯃꯣ. ꯇꯨꯝꯅꯤꯡꯗ꯭ꯔꯒꯅ ꯅꯌꯨꯝꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯖꯣꯁ ꯋꯥꯈꯜꯗꯨꯗ ꯃꯊꯟꯇ ꯈꯜꯂꯤ. ꯀꯩꯅꯣ ꯃꯁꯤ ꯃꯤꯁꯤꯕꯣ? ꯍꯟꯗꯛ ꯃꯔꯛꯁꯦ ꯋꯥ ꯉꯥꯡꯅꯕ ꯁꯛꯅꯕꯁꯦ ꯑꯃꯠꯇ ꯌꯥꯗ꯭ꯔꯤꯁꯤꯕꯣ? ꯀꯣꯛꯆꯥꯛꯄ ꯍꯧꯔꯖꯥꯠꯂꯣ? ꯁꯣꯝꯗꯅ ꯑꯕꯦꯒ ꯆꯅꯨꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯑꯔꯩꯕꯤ ꯊꯥꯗꯨꯅ ꯃꯦꯀꯞ ꯇꯧꯔꯤ. ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯣ ꯁꯤꯖꯤꯜꯂꯒ ꯄꯨꯊꯣꯛꯂꯒ ꯔꯤꯜꯁ ꯇꯧꯔꯤ. ꯊꯣꯏꯕꯤ ꯁꯅꯥ ꯂꯩꯔꯗꯤ ꯇꯧꯕ ꯌꯥꯗꯕꯅꯤꯅ ꯃꯥ ꯂꯩꯇꯕ ꯃꯇꯝꯗ ꯇꯧꯔꯤꯕꯅꯤ. ꯑꯅꯤꯗꯨꯁꯨ ꯃꯩꯅꯤ ꯇꯥꯔꯤꯕ. ꯉꯁꯥꯏ ꯑꯩꯈꯣꯏ ꯆꯦ ꯌꯥꯏꯅ ꯅꯪ ꯍꯪꯂꯛꯏꯗꯣ ꯀꯩꯒꯤ ꯃꯥꯜꯂꯦ? ꯈꯪꯗꯦꯕꯣ. ꯑꯗꯣ ꯅꯣꯏ ꯆꯦ ꯌꯥꯏꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯌꯦ. ꯀꯩꯝ ꯇꯧꯗꯕꯅꯤ ꯏꯕꯦꯝꯃ. ꯑꯗꯣ ꯅꯍꯥꯟ ꯑꯩꯅ ꯃꯥꯒꯤ ꯐꯣꯟꯗꯣ ꯄꯥꯏꯔꯨꯕꯗꯅꯦ ꯅꯣꯏ ꯇꯥꯃꯣꯗꯣ ꯑꯩꯒꯤꯅ ꯀ꯭ꯔꯁꯇꯣ ꯑꯗꯨ ꯉꯥꯛꯇ ꯌꯥꯎꯔ ꯂꯩꯔꯝꯕꯩ ꯋꯥꯅꯤꯗ. ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯦ? ꯃꯥꯅꯦ. ꯀꯣꯏꯅꯕ ꯃꯥꯜꯂꯦ ꯅꯣꯏ ꯇꯥꯃꯣꯒ ꯑꯩꯈꯣꯏ ꯆꯦ ꯌꯥꯏꯒ. ꯃꯈꯣꯏꯒꯤ ꯈꯨꯠꯌꯦꯡ ꯑꯅꯤꯗꯨꯅ ꯂꯥꯏꯕꯛꯇ ꯊꯝꯂꯒ ꯀꯣꯏꯅꯔꯝꯃꯗꯤ ꯑꯩꯗꯤ ꯍꯣꯞꯇ ꯕꯤꯗꯥꯏꯅꯤ ꯇꯥꯗꯣꯔꯤꯁꯦ ꯇꯧꯔꯤꯁꯦ. ꯀ꯭ꯔꯁꯇꯨꯗ ꯏꯇꯩꯍꯤꯅ ꯀꯧꯗꯦꯕ. ꯑꯣ ꯃꯥꯏ ꯒꯣꯗ. ꯈꯪꯗꯦ ꯑꯗꯨꯗꯤ ꯅꯣꯡꯃꯗꯁꯨ ꯋꯥꯔꯤ ꯁꯥꯕ ꯇꯥꯗꯦꯅ. ꯑꯕꯦꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏꯗ ꯂꯩꯔꯁꯦ. ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯌꯥꯔꯣꯏꯉꯣ. ꯑꯩ ꯍꯥꯏꯅꯒꯦꯕ ꯌꯥꯅꯤꯕ. ꯌꯥꯔꯣꯏꯃꯦ. ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯏ. ꯁꯟꯗꯦ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯊꯕꯛ ꯄꯦꯟꯗꯤꯡ ꯂꯩꯕ ꯑꯗꯨꯗ ꯆꯠꯂꯤꯕꯅꯤ. ꯃꯣꯜꯁꯨ ꯁꯟꯗꯦ ꯑꯣꯏꯕꯅꯤꯅ ꯊꯣꯡ ꯂꯣꯟꯂꯤ. ꯋꯥꯅ ꯍꯜꯂꯛꯄꯗꯨꯗ ꯐꯃꯨꯡ ꯑꯗꯣ ꯏꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯝꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯗꯤ ꯂꯣꯏꯔꯦ. ꯆꯅꯨ ꯂꯩꯕꯅꯤꯅ ꯁꯥꯎꯔꯨꯕ ꯌꯥꯗ꯭ꯔꯦ. ꯇꯨꯃꯤꯟ ꯂꯩꯔꯦ. ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯇꯧꯔꯝꯃꯤ. ꯑꯕꯦꯅꯗꯤ ꯈꯪꯉꯤ ꯃꯆꯦꯒꯤ ꯃꯇꯧꯗꯣ. ꯑꯕꯦꯁꯨ ꯃꯆꯦꯒꯤ ꯃꯤꯠꯌꯦꯡꯗꯨ ꯀꯤꯕꯗꯒꯤ ꯐꯃꯨꯡꯗꯣ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤ. ꯃꯥꯅ ꯂꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯆꯅꯨꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ. ꯃꯈꯣꯏ ꯑꯅꯤ ꯐꯃꯨꯡꯗ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯇꯨꯃꯤꯟ ꯐꯣꯟꯗꯨꯗ ꯌꯦꯡꯅꯔꯤ. ꯆꯦꯔꯛꯀꯅꯤ ꯄꯥꯈꯠꯅ ꯚꯣꯂꯨꯝꯁꯨ ꯂꯣꯏꯅ ꯂꯩꯊꯔꯒ ꯚꯤꯗꯤꯑꯣ ꯌꯦꯡꯂꯤꯕꯅꯤ. ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯋꯥꯁꯔꯨꯝꯗ ꯆꯪꯂꯨꯔꯒ ꯊꯣꯛꯂꯛꯄꯗ ꯐꯃꯨꯡꯗꯣ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯕꯗꯨꯗ ꯃꯥꯁꯨ ꯋꯥꯔꯗꯨꯅ ꯍꯤꯞꯊꯩ. ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ. ꯍꯤꯞꯅ ꯑꯥꯏꯖꯤꯗ ꯆꯪꯂꯒ ꯑꯣꯠꯇꯨꯅ ꯊꯤꯔꯤꯕꯅꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯕꯨꯡꯉꯣꯒꯤ ꯑꯦꯀꯥꯎꯟꯗꯣ. ꯂꯥꯁꯇꯗꯤ ꯐꯪꯂꯤ. ꯑꯁꯨꯝꯅ ꯂꯦꯝꯕ @088 ꯍꯥꯏꯅ ꯌꯥꯎꯔꯝꯕꯗꯨꯗ ꯍꯔꯥꯎꯅ ꯆꯣꯡꯈꯠꯂꯤ. ꯋꯥ ꯐꯪꯉꯦ. ꯉꯁꯤ ꯈꯛꯇꯪ ꯐꯪꯉꯦ. ꯂꯥꯏꯁꯦ ꯂꯩꯕ ꯆꯠꯅꯤꯀꯣ. ꯊꯦꯡꯛ ꯌꯨ ꯒꯣꯗ. ꯀꯟꯅ ꯂꯥꯎꯔꯤ ꯍꯔꯥꯎꯅ. ꯑꯥꯏꯖꯤꯗ ꯃꯥꯒꯤ ꯐꯣꯇꯣ ꯐꯖꯕ ꯃꯌꯥꯝꯁꯤꯡꯗꯣ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯋꯤ. ꯃꯥꯒꯤ ꯑꯞꯂꯣꯗ ꯇꯧꯔꯤꯕ ꯐꯣꯇꯣꯁꯤꯡꯗꯣ ꯁꯤꯡꯒꯜ ꯐꯣꯇꯣ ꯉꯥꯛꯇꯅꯤ. ꯐꯦꯃꯤꯂꯤꯒꯤ ꯑꯃꯠꯇ ꯌꯥꯎꯗꯦ. ꯌꯦꯡꯅ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ.
Magi birthday say date kaya oira jana. God athindudi hayeng yorane. Ebida mukjang nagengli. IG daso. Adubo adumakti yauramdre. Adubo thiba yaba thiraba matungda kudai setlaga kapa photo amadi yauramba thingnaba aduda nokfet ka tawruduna post adugi caption do yenglei. A special day. Thoibisana nokfet tawna real singdo mukyeng niyengna nokfet tawna wakal amada tawri. Kanghaude magi video duda like namkhiba. Follow hek tawshinba sungamde. Magi profile budget minute kangde adum yenglibani. Junglim baso tanja jana photo ama upload tawrai. Ngahak tangduda like so hekta 5k 1.1k comment yawri. Somdana manaw nupi ani do sophana phamlaga makoi ani photo selfie mukapli. Matam thengjilakpa duda janu ambeda onsilaklaga. Bhai ai chelage thingeba pungsi manga ta dore. Ngasi dang ai khoida leira sai bani mi. Tamona yare heba. Langlen samakui ani na hainari batu tari bani. Langlen abegi wa duda mating pangsilai. Leiroi bema. Hayeng mama so yang na thinbirage. Nong phadok lakpa sibo. Tamoda phone tawtradi yaroye ma. Tawro ai sune insang leiruge. Noi baba da budi yen leiru on haikrabani. Langlen mafi hongladuna kaithil jet kre. Lao se nei tamogi bo ekhoi che ai thayan gelao. Ani do wari sana dana ga da jangle e. Ambe machi ge manakta famjelaktuna. Che ai. Ekhoi mana bise sida hing lekhan ge ba. Mama na se yare baba na se yare. Baba di ensang bu leibu jet kre. Ado moi gi tamona yaro ina hairaga leire ba. Adu che ai na amta haina biyo. Oh hainage. Koi budget baso nata basiba. Pare. Ibema nei tamogi number do piro. Ei call tawirage. Hai je. Haina ringai aduda jingnei baso call select e. Janu kirup phone do paikhatle. Hello. Ibema thengdu banangba kaida lege. Tamo ai hayeng oina la age. Imana bi hoi moi mama hoina so leiro na haire. Hangi andre andugine. Hey, yaro, tilona hayo, natraga now, ay lawa laki. Taivisana phone do, mangwana piro o haina, ingit tawra e. Janu so phone do, taivisana da pisili.